Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Anti-social elements sing amasung organization sing na miyamda kihan khangan bagi tabak kudak da leb kadabani haina CS na phongdorakni. Chieftainship right na Myanmar dagi illegal immigrant kaya pusilak to na mitop sing na khundabat lamdam ama semgalak khibani haina MMTU na phongdorakli. Kuki militants sing na Indo-Myanmar border ki pillar number 67-68 ki marak da khariba warfare fencing kalkhalamne. Pausandona pijari. Anti-social elements sing amasung organization sing na miyamda kihan khangan bagi tabak kudak ta lep kadabani haina CS na phongdorakli. Lamdam asigi lobu ngakna chaliba citizen sing da anti-social elements sing amasung organization sing na kihan khangan bagi thawong chathaba yauna santi phrukaina bohona bagi thabak thawong sing kudak ta gi lep kadabani haina Manipur sarkar gi maike degi akan mamong da warning Toukhre. Manipur sarkar ki chief secretary Dr. Punit Kumar Goel na thokiba Jackson Warolama da hairibana organization kharana state asida long ana chaliba citizen sing da kihan khangan bagi thawong sing chathaduna santi thugaina bohonare haibagi report lai lonana hiramasiga mari lenana Manipur police na asigumba anti social elements sing asigi mathakta action lokhatpa hokhrei citizen amagi safety amasung security da kihan khangan ba amasung khudong thiba nanghana bohona ba habasi state amasung masigi miyam gi mayokta toba thabak ni kanagumba lanai miyoi sing group natraga organization amatana state asigi artist sing gi activities sing yauna lawful oiba cultural amasung economy gi oiba thabak thawong sing da athingba piba natraga dandi piba gi hak amata laite maram aduna kanagumba lanai miyoi sing natraga organization sing na asigumba nungsi chanana leminary sing asida kihan khangan bagi thawong sing chathabada general ba thoklabati logi matung inna akan bacherak pigani miyamna su asigumba kihan khangan bagi thabak sing nam haduna sel khaibat natraga chingna ningai oiba activity sing report lerabadi khudakta manak nakpada leiba police station da report tawnaba sarkar gi maike digi appeal tori lamdam asigi miyam gi punsi amasung lan thumda akiba pibada jenaba sing adu chap chane action logani Government ki maike degi su mamangda Home Department ki makhada anti-extortion cell link khrabani. Hariba anti-extortion cell asigi toll-free number 1800-202-3326 report tawa yagani. Hariba anti-extortion cell asi pung kun mari chupna mathau tawri pau pirakpa singi masak maming confidential oina thamgani haina su phongdorakli. Chieftainship right na Myanmar dagi illegal immigrant kaya puslaktuna mitop singna khundaba lamdam ama semgalak khibani haina MMTU na phongdorakli. Manipur da khundarakli ba Kuki zo singi heredity oiba chakthang puthang na ningthau oibagi chatnabi chieftainship right asina Manipur gi chingi lamdam singda Myanmar dagi changlakpa illegal immigrant kaya puslaktuna mitop na khundaba lamdam ama semgalak khibani haina MMTU na thadorakpa chirolamana hairi Cherola asina makhatana haribana English ngamaga chamapan homdra tarukta chieftainship ki chanabi asibo pomut muthanaba lengakna warep laukhrabasu ngasi phawa ek asibo political gi oiba khudong chaba yenglaga ki hinghanduna thamli Kuki jo singi chanariba chieftainship ki chanabi asiga naga furup ki oina khul singda ningthau laibi ki chanabi asigam anade chingda khundariba naga ichil inaw singna su chingamasung tam animakta Myanmar gi leptana changsilaliba illegal immigrants sing asi thingna bohonabada punna thodang lominasi tangkhul naga singi khul singda khulgi ningthau lariba asidi di Manipur Village Authority in the Hill Area Act 1956 ki makhada social cultural practice ki damak laibani masidi Manipur gi ariba khul phayeng sekmai androna chingbada leiri tangkhul naga singi village council gi head ama oina ningthau singna orabasu ningthau ge dictatorial power laite democratic oiba mongda village council na village asigi welfare development socio cultural ritual gi oiba thoram sing pangthok chabani aduga amaromda Kuki jo singi chieftainship ki chanabi asidi special privilege amadi authority pumnamak ki khudong chaba lauraga ningthauna dictatorial oiba khul adugi lamdam punamak ningthau gi mingda lei amadi tawning ba tawi ningthau aduna yadaba amadi pamdaba mi khul aduda laibe yade hari
Amaromda chieftainship ki chanabi asi Manipur legana English amaga chamapan humputareta muthanaba warep laukrai. Warep adu India ki president na English amaga chamapan Humputaret ki June taramari da chananaba ayaba pirakrai loinana June kunda gazette notification Toukhre. Makhata na English ngani kunmari ki February da pangthokiba Manipur assembly ki mifam nasu chieftainship ki chanabi muthanaba warep laukrai. Chieftainship ki chanabi asigi makhada Manipur de hengalaliba Kuki jogi mi gi masing asi English amaga chamapan marfudara mathoidagi English ngani shupna ama phawda normal oiba changdagi chada nifu hengat ki hairi. Kuki militants Singna Indo-Myanmar border ki pillar number 67-68 ki marakta khariba war fire fencing Kakthat Lamle. Myanmar hauzik tholiba tang tadaba phibam asina maram oiraga lebak asida ain kaina mitokaya changsilak libasing asi thingnaba central government ki makedigi Indo-Myanmar border khariba border fencing gi foot chanirom sangba jaga ama Manipur amasung Myanmar da base toba Kuki khulai paibasingna Kakthat Lamle hari. Thodok asigi matang da press na phangba pawgi matung innadi Kuki militants sing aduna Indo-Myanmar border ki Chandel district ki Mol Cham police station ki manung chanba Sangpol area da leba border pillar number 67-68 ki lona bada khariba warfare fencing sing adu Kakthalam khibani Indo-Myanmar border ki area da khariba warfare fencing Kakthat pagi thabak asi handakna ani shubani haukiba matam kharagi mamang da su moregi mayan nakna leba border pillar 77 ki area da warfare fencing Kakthalam bagi thodok laikhrabani maragasida narcotic control view field office aizolna agargala zonal unit ki makhada chathakiba offensive amada Myanmar ki ain kaina pusalakiba methamphetamine kg mangaga gram chamapan fagat pangam khre hari paw asin makhatana haribana NCB gi team amana 225 battalion CRPF ka loinana akhanaba paw ama phangmadagi chathakiba operation da Myanmar gi Mizoram Fauraga Assam amasung Tripura da pusinaba honaramba yamlaba drugs sing adu fagat pangam khibani thodog adu da chenaba mioi nipan amasu fagat pangam khrei faglaba methamphetamine drugs sing adu gi value market da lupa crore marigal lak Nipan gi value oigani drugs sing adu purakhiba gari ahumsu fagat pangam khrei makhatawa investigation da drugs sing adu Myanmar gi Mizoram gi champhai amasung aizol yoraba matung makhata na Tripura amasung Assam da pushina ba honaram khibani hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Van Thomada IDP Mahairoi Amasire Amana Sokle. Ngasi ayo pung tara mathoiga minute kontra rom taba matamda Imphal Police ke Lamle Police Station gi manung chanba Sowombongda Imphal lomdagi yangna thorkiba van amana thomada IDP Mahairoi Amasire Amana Soktuna Sajiwada leba Babina Hospital da laikanari. Laibak thiba tawdok adu da laikhidraba Mahairoi nupi gi mamingna ngangwam sanathoi apopa soba kawi Chingarel Success School da Hozik Class 5 Tamlibi Mahairoi Loinana Irang Asina Maram Oiraga Ukrulgi Sana Kaithelagi Lanjen Laklaga Sawombong Relief Camp to Lebani. Atopa Soklaba Mahairoi Nubi Macha Adugi Mamingna Sagol Sem Lanchenbi Apopit Naubikawi Wadi Mamang Lakaidigi Lanjen Laklaga Sawombong Relief Camp to Puna Leminabani Mahaksu Success School da Class 3 Tamlibi Mahairoi Ngasi asid laikhidraba ngangbam sanathoina mahaki final exam piramlaga school dagi mamanabi ahunga lonena relief camp tamna halapagi lambida Imphal lomdagi thorakiba van aduna thomlamlaga hanai yanglamdana yangna thoraga chakhi thodog adu da manak nakpada leriba mioi singna soklaba Mahairoi ani adu Babina Hospital da pukhatuna laikanana bahonabada sanathoidi lambida laikana bangamdana laikhidabani thodog adu da chenari ba van amasung driver adu Lamle police na fagakhre hari Saisakpa Sadananda Chahi Ani Film Kumba Amasong Isai Sakpada Athingba Thamle Haina KCPPWZ na Phongdorakli Sister Foundation gi Thodang Puriba Hamom Sadananda Amasong Sani Shimre Ani Numitareni gi Manungda Lupta Changjarakadabani Loinana Saisakpa H Sadananda Asi Chahi Ani Film Kumba Amasong Isai Sakpada Athingba Thamle Haina KCPPWZ MC Unification gi PRO Jinkhainga Mana Thadorok Chirolamana Hari Jerola Sidama Katana Haribana Hokiba Chahi listing ani Kolhum Doigi, May Ahomdagi Horakiba, Kuki, Amasong Maite Anigi Lan Asida, KCPPWZ Athoba Kaya, Tawaina Pontape Cray, Kaya Amana Soinaba Punsi Wahori.
kaya amana yengnabagi makutta takiduna kaisum sangda awaba khangli lal asina maram oiduna mayum makai lanthum mangkhiduna relief camp ta awaba khangli ba kaya su yauribani Cheraga sida tongan ba India lenga ki policy chathari ekhoi masel amaga khadana ba lalong kaya chathari tangkang asida leiriba civil organization CSO kharana kumai harau sili khara amana rally general strike dharna tawhanduna tongan ba isu sagali thawong asina ekhoi maitai singi lengjal manada badu uthokli maram aduna lisang sina mikha ponduna lakli thawong sing asida lupna tumina leithopa ngamloi ngasi phawada lupna maitai ekhoi gi identity culture amasung integrity ngaktuna lakli maram aduna hari besing asigi mayokta leiba thabak thorang khudimak lupna hakchina lawi handa pangthoki ba sangai festival asida tangai fadana uheida ba thabak thorang kaya pangthokpagi damak lebak miyam khangna festival asibu sinbada chenaba singi mafamda KCP PWG ga punna chaminariba lup singi maikadegi chenariba miyo sing asigi mathakta athingba thamle haiduna sister foundation hariba asigi thogai poriba hamom sadananda amasung sani Simre hariba miyoy ani asti numitareni gi manungda lupta changjara kadabani loinana hai sadananda actor singer asti film amadi isai party na chahi ani thingba thamle makhatana asima ki makhada leiba isai sakpa saisakpi sing amasung film forum manipur gi festival asida saru yaruba actor actress sing makhoi sing asi lokka wakhal tamina driba phawa isai sakpa film komba amasung namba amata yaroi hariba miyoy sing asti numitareni gi manungda lupta changjara kadabani loinana ami ki General Secretary Mayengbam Dananjoy Film Forum gi Manipur gi Chairman Amadi VC Khangyambam Kolesor Lai Mayum Sujakanta Sarma hariba ahum asina lupta numit mangani gi manungda changjara kadabani asu wari batanja asida iramdam asigi amata ngairaba heritage oriba culture asibo mangthoklabadi lupna tumina leithokloi mafam matam yengdana akanma miyeng changlagani hari IDP Singna Governor ra Memorandum Pisingkhrai State government gi maikadegi IDP singbo district wise oina resettlement gi thabak hena thujina ba IDP joint representative ki maikadegi Manipur governor da ngarak memorandum pisinduna taksingkhrai Governor da pisinkiba memorandum aduda yauriba warol singdi maru oina sarkarna December gi aroiba phawbugi manungda IDP sing makhoi gi khulda hanjel hangani haina thajaba pikiba adu numit kuntare ni khakta ngaire lonana IDP singna khudong thiningai oiraba makhoi gi khul sing aduda amuk hana hanjinbada sarkar gi maikedigi matik saba security thorang tobiyu December ahumda IDP singi maikedigi governor da memorandum pisinkiba adugi matung inna ahan bakhongthang oina Bisnupur district ki Sadu Koireng amasung waroi chingi IDP sing mayumemda hanjin hanbagi thorak paikhatkiba adugi damakta thagat phongdokli adumapu imung listing kaya amadi hauji phawbada lefam chapong khangdana leiri maram aduna sarkar gi maikaidagi athubada district wise oina resettlement gi thabak sing asi hena thujina paikhatnaba appeal tawri hari Lakadoriba academic session asidagidi lamdam asida leriba mahailoi sangda iyong fina uniform oina sizna bi haina mahairoi lup taruna phongdorakli Mathang chahi lisingani kuntaruki academic session lisingani kuntaruki academic session asidagidi mahailoi sangda uyong sungshoidana lamdam asida puthokpa iyonggi puthoksingbu mahairoi uniform oina sizna biyu Iyong figa haifet manaba mahairoi singna uniform oina sizinabana mapanagi feesing pusilakpa yaroi government maikadegi su fisabi singna iyonggi pothok marang kaina putoktuna lamdam asigi stamilonda achoba yumpham ama thonba ngamnabagi damakta akanbam iyeng changduna mathau taba thabak sing paikhat piu haina ngasi desam head office ta pangthoki papaugi mifam amada mahairoi lup taruk ki makhada semkheba sub committee on school uniform iyong fi mahairoi lup taruk ki convener M Somorjit Maitaina Phongdokhrai Bahang amakhatana haikibada mahailoi singda lakadoriba session asidagi mahairoi singna sungsoi soidana lamdam asida saba iyonggi feesing serhanabagi matangda ngarang nu thelpung mari taba matamda Manipur Press Club ki Loktak Hall Subcommittee on School Iyong Fi Mahairoi lup tarukna sinduna mifam ama pangthoki Hairiba mifam aduda All Manipur Recognized Private School Welfare Association, Private School Development Council Thobal, Catholic Education Society Manipur, Bisnupur District Recognized Private School Association amasung CVSE Affiliate School Association ni maru eba thomi kaya su saruk yakhi.
Loinana mifam aduna kupna khanaraba matungda lakadoriba session lising ani kuntaruk kuntaretagi school uniform asi yariba makhai lamdam asigi iyongda saba fina sizinana ba khonaminaba amasung class 8 tagi horaga mahiroi nupi macha singna seliba fanek asi lamdam asigi iyongda sajaba oina sungsoi soidana senaba warep lauki Mamangi matamdagi haunasu mahiroi lup taruki maikaidagi mahiroi shingna yarba makai lamdam asigi iyongi fi isi school uniform oina senaba apel tawduna lakhi adubu school uniform asi maru oina nupi macha singda fanek timanba aduga mapan lamdagi thazilakpa firolna mahut senduna sepana ayamba oina tawi masi mathangi lakadaruba session dagidi sizina danaba hairi Chingi area singi tongan ba budget demand tawribasi Manipur ge administrative structure da threat tawba oina uroidabani haina phongnorakli Manipur ge Chingi area singi oiba tongan ba budget ama semagi mayokta retired district and session court just na luchingba team amana India gi president Draupadi Murmu da representation ama pisen khiba adugi matangda amuk hana khanthana ba travel youth council Manipur gi team maikedi gi appeal tawrakli Travel body asina thokiba statement amagi matung ina separate health budget asi lamdam asiki chingi district singda matam sangna development gi gap ama lerakli basi kokhanabagi damangtani hairiba demand asi Manipur gi territorial natraga administrative structure da threat tawbani haina loroidabani chingi tongan ba budget sembaga mari lenana November 13 ta Bharat Sarkar gi Union Finance Ministry na thokiba office memorandum aduga mari lenana masigi matang da hena yetnabasu hengalakli Retired just asigi maikaidagi di hairiba khongthang asina hauzi lariba constitutional protection amasung state mechanism da akaiba pigani haiba asini adubu tribal body asigi maikaidagi di haribana asingumba nungnang ningai oiba wafam asi chumdaba amani Manipur asi hauzik president role gi makhada leribani loinana state budget asisu center na sem saribani amasung approve tawribani maram aduna chingi tonganba budget ama semagi matangda India gi president memorandum ama pisin khiba adu governor bypass taw natraga Indian constitution gi article 371C violate tawgi wafam amata laite hauzik leriba arrangement asigi makhada federal structure asi adumak kaidana leri chingi tonganba budget ama semagi wafam asi Tribal Youth Council Manipur na mapungphana sagwali chingi tongan ba budget ama demand tawba haibasi Manipur gi scheduled tribes singi legitimate oiba demani hareduna stakeholders singna hariba matter asi yamna cheksina amasung mayek sengna approach tawnabasu taksili hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arabada maruiba pau amuka hana pizari Anti-social elements sing amasung organization singna miyamda kihan khanangan bagi thabak khudak talep kadabani haina CS na phongdorakli Chieftainship right na Myanmar gi illegal immigrant kaya pusilaktuna mitop singna khundaba lamdam ama semgalak kibani haina MMTU na phongdorakli Kuki militant singna Indo-Myanmar border pillar number 6768 ki marakta khariba by fire fencing Kakthat Lamle Matang asida Loyalam E-PAO na namitangi pao bibil lezari tabiri ba khudimako amuka hana kurumjari